Kuki Kulai Pipe Sing Lamdam Masigi sang about Lipam Land Sing Masung Mapam Kea, Ming onthokpaga thong sa tharakli basigi mayokta Manipur Lengang na action loukhatpa hokre. Handakta Thangting Hill Range ki sarukhara Kuki Kulai Pipe Loop Amana Thangting haina Ming onthokpaga loinana Kuki National Front Military Council haina thaaba get semgatkhibagi mari lenana Manipur Land Resources Department Imphal Police Station da Zero FIR ama loukhatpinaba wakatkhre. Manipur Lenga ki Land Resources ki Under Secretary Manggol Zau Kamina KNF-MC ki mathakta ngarang Imphal Police Station da wakatkhre ma pisin ki. Wakatkhre dugi matungina Thangting haiba lamgi maminga loinana Kuki National Front Military Council haina thaaba get ama Thangjing Hill Range ki mapam amada semgali badu authority ki ayaba yaudana mapam madugi ming onthokpani. Thawong asi Manipur Names of Places of Act 2024 and Manipur Ancient Historical Monuments and Archaeological Sites and Remains Act 1976 ki mayoktani. Thangjing haibasi lamdam masigi puari amasung Art and Culture Department ka sagona duna leiriba mapam amani. Masiga loinana Manipur Lengakna marilena ba ek ki makhada Thangjing Hill Range asi protected site oina lauthokibani amadi mapam asi Surachandpur Khopum Protected Forest ki manungsana leibani. KNF-MC ki thawong asi criminal conspiracy ni amadi tuan ba purup singi marakta nungsinahandana ba sinbani maram maduna loop asigi mathakta Zero FIR ama loukhatpiyo haina wakatkhre.